ꯊꯝꯖꯔꯤ ISTV की पाउमी यंग ताबिर सिंह तराम उपसरी नसगी मुरुब पाउदा संगाई फेस्टिवल ममांगदा संजेन थोंग साबा लोशनगनी हाइना चीफ मिनिस्टर अमदी वर्क्स मिनिस्टर न फोंदो खरबसु हौजुक लेरबे फिल्म मसिदादि संगाई फेस्टिवल ममांगदा लोशन मंगमगनी हाइबि थाजब लेत्रि Manipur bu art and culture amadi sports na malayam da masak tai hajarbasu mana piba masung ikai khumnaba utpada sports khatada sathabana art kilamda thadok ningba phawri haina national award makomani mongsabana phongdok amadi Kuntra Suba State Level Spectacle Championship ki men and women ki title Manipur Police Sports Club team en alok hauju pau sadona pizari Chief Minister Okrami Bobi amadi Works Minister Dr. Ratan Kumar na Sangai Festival mamangda sanjen thong sawa lotion gani haina media da phongdok khrabasu haujuk sathariba thong sawa gi mong asina Sangai Festival mamangda thong se sawa lotion bangam gani habigi thajab leitri som nakan gi jo khoi July tha manung da loina na ban tawna adu loiragadi maya babmen na takhalaga daidi yot na adum steel gi frame nung mayam duna adum launch taw daw da ne November da bobagi manung da target ngamna ba na kan Kasi ISTV News ga akhana na unaba tim amana hauzik sanjen thong sabagi thabak pakhaliba du yang silba matamda miyoi khara khakna isam samna thabak toromba thengnaki mapamadu da thabak tor suramba miyoi singna phongdorpada thong sabagi thabak asi punna senmi chani romna matam ani thokna ayuki pungni pan dagina numidangi pungni pan amadi numidangi pungni pan dagina ayuki pungni pan phawbal le pletana thabak surambani adubu hadak pujagi suti satkhiwadagi thabak suba miyoi sing suna laknadre miyoi Humputra room tana tabak subagi tabak chatari hana phongdoki ISTV News na ngasi thengnarkhibadadi miyoi kun lomna tabak suram ki tabak suram ba miyoi singna phongdorpada Germandagi prokadaba bridge holder athubada yoraklagani masigi thampam amasung phagadaba pile cap torban anida haibelorakle darkar oiba bridge steel sing thunglare hana leirama thong sigi makhong sing amasung mathaki saruk thugaibada matam sangmana tabak ase thinthali Masina maram oiduna Sangai Festival mamangda thong se sabalo sunangamgani habigi thajaba watli mari lenaba department amasung thabak suribak company gi market gi ahen mamiyeng amasung section thorang lokat haningi construction company gi miyoi khara natana department gi miyoi singdi ngahak ta maminga oina leblam laga sakhi masina thabak suriba singda matam lianbagi maongda thabak tawba amadi lol phaunana bahuna bada kudong sa da kya mayok nangi hari Manipur bu malam gi mafam da sak tak pada art and culture amadi sports na masak tai haina Manipur government gi lusin makya na miyam tin mafam da tatna phongdu sarabasu mingsat purak pagi ikai khumnaba amadi mana pibada sports khakada pibana art amasung culture gi lamda lezer be miyo kya sanabada mai onsin ba Parabra khanba matam yaure haina national award amadi film gi director su ore ba makomani moksabana phongdokre Apamasi Manipur ki classical dance ki oina thama subna satharak pa workshop lotion bagi thuram damana phongdo ki bani Lianda Folk and Classical Academy na Art and Culture Department ki makhada pangto pa thuram aduda NEJCC ki member and Tiken ZNDA ki pradhan guru A Tobino susaruk yaki Thorong mari lena jagoi gi lamda masak na ba miyoi amadi media person kaya da khutor bo pidure kaya khumda utke thorong mari lena na e tomino na Manipuri jagoi bo hena awang ma thak ta pukhata na bhona bada takpi tambir bu singi thodang chawi phongdoki estikena atai kala de hingna bi lambi lei jagoi gi di awa bi masak ni thangana leiriba Assam state phawa jagoi gi lamda hai singna sing government amadi miyam na hingna bi lambi piri haiki Makomani mongsabana makhatana sanurusingda mana piba amasung ikai khumnaba utpa haibasi yamna baba khongthang ni adubu Manipur malam gi thakta pukhana bhona bada choba thodang loriba jagoi thangta lila amadi drama na singbalam singdasu mai onsul haningi mising mikhai naidana chap manana khudong chawa su pibi pham thoi art kilamda thabak tawjuriba sing ninghanaba phawhan basi lebaki oina phaba oiroi jagoi amasung thangta da thapsi khasi gi phajraba sani bilei asuk masana bi ase mahilwa sang amadi mahi tampham sang singda sandok labadi khunai asi tang durai taba amadi ingna tapna leba khunai oibada mateng oigani phongdoki sindadi mani masak ta pasi jagoi na ni culture na ni na sum hairaga pagi sana badang ngakta sum sakira ka su ko su sana badul ben para gaina loi to program ko su sana ko sang na sira gaina adom naka kayum tamna sometimes masi amna kanon khalai de wakal lai biduni khalai masi te ina te kudong sa pa mai wang na suna te ikai kumna bo thom thopodo adu kara ulan janin ba aduga amana asagi suma sangsthana amana yamna wana koigi
मित्ता तुम उदंड लेने कंजे ओजा सिंसी कोई दी खुरुम नरक में पेने खुरुम नरक पेने ngasi राशि मकना मागी फी लौदना अंगांग मयam ताले इकाई सी ताबदा यम नुसीबगे नोने मसी मिगी लमदा वरदी पिसा पाइगम तौदबा पोता Tungda Lianda Folk and Classical Academy ki mahiru singna utpa classical dance miyam da khudol tamki Thasiki kuntra phawgi manungda inner line permit chanhanana bagi warep lawdrabadi joint committee ILP na akan bakhongjang junction ma horgani haina joint committee ki convener Angom Roses na phongdokre ngasi mitop sing masak khangtokpagi khongthang ama oina women wing all Manipur women protection Sangmai protection committee amasung non Manipuri survey awang Sangmai kusam naduna Sangmai gi mafam kayada non local singe masak khangtokpagi draft satakre survey sida Sangmai nagar panchayat na piba I card paramba thengna kirki Thawasi matung da tobi ganu hari sakana pakale hari ba ILP gi waphamasi matam sanghana na sinduna lere ngasi mitop sing saksilakpadi lepalaite thasi gi kunthra phawbada committee gi report ama puthok trabadi khongjang sangsilagani hari Government of same I know Kagi am sing Masi October Manung the Lucian Gadavani, Adu Matung Makata, but I could have wait and below no same Sarkadavani. Thasiki tang tara tareta hialam kendra gi by election gi bhot khom gi matam loigada ban select pagaloina na political parties na bhot khom gi thabak ayau bi thak tang kan khanarli ngasi congress ki mirep oriba e dizmani gi election campaign semester yauna samajin khuno e background community hall da pangtokre miyam gi phamasda MPCC ki president zo oriba deputy minister gi khangam minister singh MLA singh amadi party gi lusing makya sar yaki minister okram ibu bina democracy sak paleba amada nganing ba sakning ba khudimak athing balaite adubu mahakti mi bu hunduna ngang ba si hainade congress ki oinasu MLA minister singna mi hunduna ngang dana ba khangalibani adubu oida padabu mayam amang ngalibwa sing tangai padana sendok taba yadabadigi ngang bani leba asida leriba mipum khudimak na mana saning ba dharma saning bayai congress na secularism da thazaba thamduna dharma khalop khudima puchap mana mi yeng yengi congress na marat ki mikhala sida mai palaklabadi tamasigi lemhuriba chahi ani makhai sigi manung da kendra sigi cheta huriba sakwa thorangi tabak sing phukana mohna gani haiki MPCC ki president Gekhangamna kendra sigi mihir oramba mabam kunjona mana pamjanam batrunamul gi makhada miyam sema toromani masa masu oibasingna ahalaman singna chalamba lambi aduda chatpa haibasi dharma oigadabani amromda CPI da vote lep ki ba mi oi amana BJP da ticket tanaram laga Trinamool da amuk onsin mahaibasi pungning laita daba masagi phirep laitabagi thawni asugum mi oi amana miyam gi kari torkari haibadu miyam na munna khantabiu haiki hawna MPP di hawki MPP di Congress di Congress hadoga party jum masing ba payam de yang phela MSCP di MPP no han MPP di BJP hajik BJP se anak churam ne re-entry se tela matam sida party song se taruk tare lak shure BJP ki mirep oriba M Dhanapur ki damakta film actor sasak pasingna hialam kendra gi maru ba pham singda road show pangthok tuna mi khalgi akan ba campaign pangthokre sasak panaba volcano lusingduna sathaki ba campaign asida Manipur cinema gi maming leirabi artist kana saru yaki Amarom da Trinamool gi mirep oriba Dr. Wairadesh samgi mikhal gi campaign parties gi national leaders yauna langwaidong public ground da pangthoki phamasta MP Dr. Anupam Hazara Rajya Sabha gi MP MD Nadimun Haq amasung MP TC gi president K Syam Kumar Susaruyaki Dr. Anupam Hazara na handaki mikhal sada miyam na parties bu mai pahlabadi abspagi mayok ta changchiliba samilagi wafam hanba miyeng changani More border da yumthang na baleba na lam lausalakpa ana laying amadi education da hena miyang changna na bholagani haki MP Nadimun Hakna Kendra si party asina hana paina maphamni miyam na party asibu makhata na dumak thazaba thambi ko namdam asigi matam kuina palaklaba congress sakar amasung center da hojik paliba BJP sakar asina yangsin ngamdraba issue khudimak party asina yangsin gani ILP sanana ba tongan ba program ama samna mohna gani haiki Syam Kumana paliba sakar asina kendra asigi damakta thabak ningthina torom labadi party asina mihut thadol omda basu yabani adubu miyam gi penda bakya su yenglaga party gi mir osi thadopani haki honorable MLA congress ki
minister singna hela bi asibu no sibine zaradi program congress bole bole su thadu ko som yaram me badum tam sai ani ga mi khani se ai yama sinira de sam da sinabi ILP की हर्षेल की एजुकेशन की एजुकेशन की फिल्म कदी मक्ता मणिपुर प्रजा तृणमूल कांग्रेस ऑल इंडिया तृणमूल कांग्रेस सब साना हमारे प्रजा की यून करना हकंगना कोई लेक्चर ने है बस कोई National Sanitation Campaign Swachh Bharat Mission ki sarga moina Impal District Water and Sanitation Committee na sinduna thama supna satakataba sanitation campaign ki sarup miyam ki oiba khanene na mifam ama moirang kampu sajat chingkhai guru community hall da pangthokre ngasi ke thromo da lamdam adom gi mari lena pradhan singh amadi mari lena PSED ki official singh saru yaki SC Planning and Monitoring Circle PSED यामना फोंदोरपदा लू लाना लेबा हाइबसी एखोय इसादगी हौगदबनी नोंमदा इसागी युम युमदगी थोरलिबा फतौदु सिंग मफम साबा येंगदुना थंबगी हाइनबी लेबियु हाइकी भारतीय जनता पार्टी महिला मोर्चा की वर्कर्स सिंगना तायल दलेबा साई अथॉरिटी अमसुंग सानुरु सिंगल लोना साई कॉम्प्लेक्स दा स्वच्छ भारत नेशन वाइड प्रोग्राम की मखादा लमतु सेंगदोखरे बीजेपी महिला मोर्चा की नेशनल एग्जीक्यूटिव मेंबर एस सरदा देवीना प्रोग्राम असि नेशन वाइड प्रोग्राम अमगी पांदम मखादा लमदम मसिदसु पांगतोकपनी लू नाना लेना na pakaliba thabak asida miyamna saru yaminasi haiki akhoi ngasi hawdok pasida tongan tongan ba bharot ki akhoi yamna freedom ningai oiba prominent leaders sing akhoi arts and culture ki oiro any sports ki oiro every field da akhoi prominent oiba leaders sing kauraga akhoi na ngasi ge sigumba pandam se punna party ki amagi natana bharot ki oiba praja khudingmak na akhoi punna asigumba lu nan bagi pandam se thamgadabani haiba wakhal lolga loina na akhoi na ngasi ki pandam se tham Swachh Bharat Mission ki makada common gram panchayat amasung village water and sanitation committee Impal East na sinduna common gram panchayat ki kobida numit mangani supna lamtu sengtokre ngasi gram panchayat asigi pradhan moyang them ongbi nungsirai ward members sing amasung imung sing mi amamam thoraktuna lamtu sengki National Sanitation Campaign ki saruka moina PSED Impal West amasung District Water and Sanitation Committee Impal West na sinduna mayu sing like pasang damnaba ama tayal kolom lekai community hall na pangthokre class 5 ta 8 phawgi manung da leiba mahiroi samagya khei romna athoi ahen tanaki Impal West ki PSED gi EEL Brojendrona layak pasang damna basina mahiru sing da sanitation amadi akobida leiba amona kai sing matau karamna losin gatigi haibadagi wakhalon lehna na ba pangthokpani haiki mromda Swachh Bharat Mission gi makhada tongan tongan phom kaya dasu lamtu semagi thapa pangthoknaki hausa paugi marakthana break amatang nominasi break ki matungda amukana taram noksari Koksam Lai Solution Private Limited na School Information Management System Light ki kutangda school kaya da information technology gi kana pa piba ngam khirpa matong da school sinalem na website page ham ki kutong sa piba www.goschool.in koba web page amasu nasi hotel classic ta hangdo pagi thorom pangthokre thorong mari lena Koksam Lai ki Managing Director Harjit Sinam na phondo ki bada System Light ki kutang da school yang ke tere taming san ba mairoi kab ki chang amasung parika haidok pagi kutong sa ba pikre school amana ngasi hangdoli ba website page asida changlak na ba online register tawraga sel changna school gi web page hang ba yagani masina school gi mairoi amasung mama passing da kana ba kya pirgani haiki Rotary Club of Polo City Impal na ngasi Impal East ki manung san manung focusing da leiba all is home residential home da sing Hawaii thau sanaba pochai emergency lamp torchlight water filter blanket amadi hidalang thakaya lem na yan thokre Polo City Impal gi president Rotarian Sinam Pritham Secretary Rotarian Pradip Maitram Yauna Rotarian kaya saruyaki mafamatu da leiriba home gi ahal sing bulem na layam gi kem amasu pangthop ngalwena darkar wa hidalang thak sing piki Rotary Club of Polo City Impal gi Secretary Rotarian Pradip Maitram na Polo City Impal na miyam gidamukta tongan ba yaipa thorangi thabak kaya paketuran lakli haiki President Rotarian Sinam Pritam na Rotary Club of Polo City na home asida matung tarakpada pangba yaba darkar leiba sing pangani haina thazaba piki Mental Health Kilam da thodok hendok pathabak tobagi tamakta sakhang moina laikhidraba Dr. Priyo Kumar Singh Memorial Award sanareba Dr. Professor Mayangbam Akshay Kumar da piduna ike khumnab utkre Indian Psychiatric Society Manipur State Branch ke annual conference kanala pilpata leibas Indian Medical Association gi holna pangthokpa award yan thopaki thormatuda All India Radio Impal gi Joint Director Oramba BB Sharma Indian Psychiatric Society Manipur Branch ki President Dr. N Hiramani amadi
Secretary Dr. R.K. Lenina Thromapussing on a Savyaki, like Dr. Priyo Kumar gave photo the Miam Lay Sukatuneka Kundavas Utki. Dr. Priyo Kumar Singh Memorial Award Adu Baby Saramana and Akshay Kumar the Kushanaki, or as the polishing Tara, Memento, Citation Amadi Salama Yauki. Dr. Priyo Kumar Trust is Secretary Dr. L. Indirana. Like Dr. Priyo Kumar mental health kilamda miyam gidamakta tawkiba tabak adu sakang guna award sa pibani haki media consultant amasung political council commentator amasung wariba bibi sarmana miyam gidamakta katokpa amagal lona tabak tawbana ana ayek kilamda hena kumang choksun mangam gani haina phongdoki tangkul jati gi lawro kumai hungpung dhario lengafa dongri mini stadium na pangtokre dhari organizing committee na sundra pangtoki patromaduda sari council assistant director Pauning Khalin Handpung Village Secretary Y.S. Simanan Singh New Kasar Yaki, Torangumari Lena, Pau Ninkalan Hungpunda, Christian Lining, Channel Tingi, Kumayasi Panto to the Laki Bani Haki. Graduation after master net marketing network, Labina, common service bound. I don't know Manipuri highest unemployment have seen upon it. I do think the kind of bounce market, I haven't seen a lot of markets. Manipur Sakar Home Department ki makada SI Zamadar Khan Krabasing verification ki damakta ming nam sinduna thamba yaning dama phongdok tuna candidate singi core committee ki miyut singna minister unana balak pada babupura gi Bengali High School mapada police na thingkre se minister hojik leite haibati ki mafum adu dagi kainaki core committee ki member amana lisingani tara da pangthok ki ba interview gi for hojik phaw nam sinduna thamba yaning de hiramasida sakar na miyang sangbiu haiki injustice oiba inhuman oiba nature ma yaure aduna ngasi gi recruitment asumai chatha base India gi state ta ngasi bawda recruitment process matam changna chatha base ngasi bawda top station de yaw gidri aduna akoina mari lena authority have honorable CM deputy CM principal secretary home DGP adagi chairman recruitment board agi mahomda appointment se yari maximum level da thuna bidu piro na hajari Pangal Students Organization PSO gi tara taruk suba mapok numit thorom major cool community hall na pangtukre thomasda amukogi advisor Katie Rahman Amzugi President Wangkemsa Samzai, PSOgi President Abdul Jasir Ahmad, MSF ki President KSS Sirazuddin Su Saruyaki. Sirazuddin na Bangal community na sana khona bagilam da hena thawai yamaningi Mahiru Singh na mayai ka bachinjak sizinadana na ba appeal tawki. Amzugi President Samzai na mai tampam sang sing marwena logdrabadi khunai adu maning dalak piyai. Matam pumbada government ke ihul khangna students organization sing na thamak to batai miyam gi thadar le basan pham sing lana sejinadana na ba punna thenamina si haiki ngasi ki sarkar ki ko sindraba lawa isai to lawa tari to ta speli to aikoina sarkar ki ko lawa ko to batai Ziribam subdivision ICDS project ki oina anganwadi worker amasung helper sing longnana ba iba sayang asi amung hanna Ziribam government high school da pangtokre September 28 da pangtoki ba iba sayang adu asobe yawbadagi ngasi amung hanna pangtoki bani sayang asida apunba candidate chohum ga humudra na saru yaki candidate kun aran ba pambai season naram badagi tantokre hari sayang sang thongba season nariba gas ki Thongsil ama oina sahi amada imung amada gas athanba cylinder taragani toy pangom thokpa amadi launingo matamda hekta lobo yabagi khutong saba phan kharabasu Manipur dadi mar sakar ge thongsil asi mapung phana kanaba phangdriba kaya asigi matangda LPG gas consumer singi hak mapung phana phangnaba All Manipur Domestic LPG Consumer Welfare Association Manipur Koba ama ngasi Manipur Press Club ta semkre Zayan Tangom Sabu Association ki president wana hapkre Zayan Tangom San hakibada cylinder ama phangnana mohna bada tha ahum mari sangli adumanabak niyom lana karbar tawriba singdagidi lening matam da tang leba phangli masda mari leba singna yengsul haningi haki consumer singi awaba habida makudi pen da maita waka kon leita tungi muksing singi maketegi sok to mo bona jagani lena masida praja section kudi mak amadi civil society organization kudi maktegi mating gizari mukidam natta association sina kalim khadang leba ki to pangmo njena ba khani kunku mundabugulena kunki mating gizari Kadana lamdom asidagi mayai ka bachinjak maru phana muthananaba educational institution singda academic awareness program lekalika ta pangthokliba awareness program drive na sing bachangchliba khongjangi manung channa Imphal West district ki manung channa leidiba Lambal Kulda Paradise Youth Club amasung Nisaban Lupilu Lambal kusamnaduna ngarang numidang drive chathabada yu lalon mamiyoi ani dagi yu liter humpuga mga fare phagalaba yu singasi
ngasi lambal community hall da miya mamang da mai thaduna mahan kre phagalab miyo ani adu lamsang exercise station da kushna kre hari amukana break amtang lomanes amukana taram noksari ngasi ayuk pung teret makarum taba matam da kyam gai de leba kyam gai ideal high school gi classroom ahum amasung science laboratory gi zinga miyo kharana lokthok laga pungki bagal wena thong thukai duna atei polam kaya amang ata tho alam le thong adu school gi oja sing amadi governing body na pen da phondo pagal wena hiram asida mari na basing na miyeng sang biu hain appeal tolukli school monitoring committee gi president M Ibohol maitena phongdro pada lusing samapon upu mari dagi kyam gai ideal high school asi lerakibani yanabagi amagi makada lower primary school ama kyam gai ideal high school attends tawna ayuk nungthal larik tamlakibani matam gi matugina junior high school oina upgrade toraki school campus amada atopa school ama amuk leiriba si tawdana na local MLA amadi mari reneba singda khan karbasu hoju phawba thabak oina pangtokri jarakasida sayasige January gi tang tareta SSA gi additional state project director na thopa odarma gi matugina school sadana batika dar singna ahan bagi oina installment gi sanpam lokre hari makoi gi oiba building sadana ba mafam pinana ba kihelak patagi korta wakat kemelai kre hari kyam gai ideal high school get mistress Y Tongi Sanana school asida hojik mairo samri hena tamduna Imphal East zone to the maming lem school ama ori oirli be pio masida mari lene ba singna atuba matam da miyang sangbi duna pam da patodok thoktana na mohna biu haina phongdorli santi gi wari sana bhai ba se yana ba laktriba phawba sakana masagi da khan miu sing khomjinduna URF ama semduna drama yoiba santi gi lambi ama sembi raganu haina URF ki chairman lalhebe gi cherol bana phongdorli Kali pakta santi gi mingda kaushinduna namduna khuda kulhanana bhona riba center amadi state sarkar gi policy da URI amna thazaba amu hanna thamde masagi oja oithak thiba mioi kharana sarkar gi achan makharaga punduna chaliba mioi sing masana potha jaduna mayum da leikraba URF ki mioi singbu namduna nomai sinon da khomba chaliba mioi sing amadi makogi nangnariba mioi purmak athuba matam da lapthok piu URF ki lanmi salup Manipur Army gi lan misingna tampak makai pangsi haba Valley Operation sataba horgani Valley Operation gi commander Manipur Army loyangam bamaite na purgani amasung Senmilon panaba assistant chief central finance lan khomba maite na purgani lamda masida marwaina sakarga manaduna huralana da miyam gi lantum khongot ki bamasung matam sang na aron ba sendan lambi da lakraba tikadar amasung sarkar gi losan kharagi makok maruba miyusing gi matakta luk asigi anti corruption cell na miyang changlagani hari hoso makata na thabaki paulo bisi hauzik thabaki pau pijri CRPF ki paramedical staff chama marphudara mari logadori sei kuntragi manung da leba 10+2 pass tawilorina pharmacy GNM MLT da diploma pass tawmi singna October tang 33 phabugi manung da darkhas thakpa yakni hari Railway ki junior engineer amidi senior section engineer ki post kala logadori masagi sei kuntrama phabugi manung da leba mui singna October ki tang 30 phabugi manung da darkhas thakpa yakni hari Staff Selection Commission Northeastern Region na Senior Technical Assistant amadi Junior Scientific Assistant ki phamkhre lawdori masagi sei kuntrama phawi manung da leba miui singna October tang kun phawi manung da darkhas tharpa yagni hairi Indo-Tibetan Border Police Force ki Head Constable khare lawdori 10+2 natragana ITI pass torba miui na October tang kun gamari phawi manung da darkhas tharpa yagni hairi Manipur State Cooperative Bank ki Senior Accountant Assistant launanaba application kauri masage sei kuntra nipal fawgi manung daleba mioi oigedabani maigi tha class 10 amasung 12 ta sada phongphu phangmugi loina graduate ta sada yankhai manga phangbu oigedabani application form pesen bagi aroiba matam October kungamari fawbani ITBP ki Head Constable Telecommunication phanggidamak Candidate singdik rakas kauri masagi sei tara Nepal dagi kunma fawimung daleba oigedabani mahigi thak class 10 galoina diploma ITI natraga 10+2 oigedabani form pisin bagi arobe matam awang nongpo ki oina October 13 fawani ITBP ki Constable Pioneer post khara logodori masagi sei tara Nepal dagi kulumdoi fawimung daleba matric pass tobgaloina ITI pass toroba awang nongpo lamnamgi mioi singi oina October tang tara fawimung da darkhas thakpa yagni hari Mathata pankriba thabaki pawksing asigi hena akupa marol babu parda leba job center dagi khangba yagani
ꯊꯕꯛꯀꯤ ꯄꯥꯎ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯂꯧꯃꯤꯟꯅꯔꯁꯤ Kesapatiam lekai tegi lai kitrapa lema pupam bonaw gi hum suba kumon thorongga mari lenana mahaki apokpi mama silana tira children home da lebangang singda boy kolom yanthokpa golena chalin ama pijakre United All Community Social Uplifters Kalipak Yunak Sulingkat kebagi hum suma pokumon singmerong da leba amity holding se pangtokre Thomasida Hana Minister Oram RB Mingting Lubasigi President Laisram Biren Rongmai Women Organization ki President Panti Golmai Masung Advocate Angomsa Arawasu Saruyaki Resource Person Oina Harul Thodang Editor Kwerom Loya Lakpana Manipurda Kundaminari ba Phurup Singi Marida Media ki Thodang Amasung LMS Law College ki Lecturer Dr. Sapam Dilipna Yalumi Singi Right Haibasida Wangangki Tuan ba Civil Society ki Lusing Masing PPCM gi convener Elangum Johnson Joint Committee ILP gi Ibotomi Kuman Kohor gi President Pholendro Konsam amadi Hirikon gi Organization Secretary S Tondang Su Wangangki Thomsing asigi saruk ama oina lamdam asigi yaipana naba miyobi hakkana na bhona bada masagi oizaba kaya thadokna lepalaitana thabak taruklibi tongan ba organizations taragi imalu singbi tarada asamba khudol poching pidune kay khumna basu utki Biswa Hindu Parishad Dharma Prasad Manipur Pran ki sahi yakai suba golden jubilee thoromga mari lenana sahi amasumna pangthok liba thoromga masigi sarga moina dharma samilen ama ya school da leiba MDU hall da pangthokre Manipur Cultural Integration Conference ki President Aribam Rajkumar Sharma madi hana MCS officer oramba Ji Budachandra Namaru Bimyo Singona Saruyaki Professor L Sadanandana resource person na wangangi parisat kilo singba tongba kabuina samaj asida nomo gi tangdu leta da ma uraliba matam asida dharma gi maramda khanani na ba asina leiba asida santi purpada chauna mateng organi haiki akan manolinu set hurna ngasi Andhra Pradesh amasung Orissa gi mafam sing yausilaktuna amangata kayamrum thokre nolinu set asina miyoi manga sian kre kaya amana so open nangan kre hari pungda kilometer chama ghumbudra gi matak silak panolinu set asi hojik nem thakre adu hojik nongkana suba maramna ising saugi awaba amuk mayok naraba yari awang makai umang lai kan balupna sinduna khabam maning lekai da leiba yai pasindam naharul club ke salenda umang lai singbo Gobindaji temple board ki makata thamgudabani haiba sakar gi bill gi matangda khanani na ba mipam pangtokre mipam asda El Ashok Kumar awang Maikai umang lai kan balup ke President CS Nandalal UMO gi N Sorojini Naharul Thodang editor Khoiram Loya Lak Pasu Saruyaki ukol gi convener Manitona umang lai kan bahai basi Maite gi laning lon kunai role pizat laiteng kan mani Santidas Gosaina Mangan Bada Chita Hoba Maite gi saktam umang lai da yawi khang badagi Govindaji board ki makada thamzilga maru phangna mahana na basilakpa bill ni haiki lai rau bi jagoi do uwa sa nushina humudagi nembugi matong li shika nushina humudagi lorda sabu jagoi do masinga thakshin khatan sito khalemine bihugi bangragi assamese gi bangali aduga Punjabi gi jagoi do to khalemine sidase chi to khalemine chi ya kundini lai rau da chi hoi loi ku khram da madu pandin loshanga Govinda loshanga silinga da tawriba October kitang kuntra ka mathoi da pangthok kadorba College Students Union election asida mamangi haukiba sei singna sanakiba afaba khunai amagi damakta asungba afaba mahiroi khalasi hariba pandam asigi makhada sem kiba election corrupt conduct lagliba tang taraga mari dagi sanaragani haina Joint Students Coordination Committee ke chairol amana khangragli Sana kalong singa si mirip oiba singna ngana sa piu amasung candidate ka loina biriba marup mapang imong manungi miu singna su candidate po corrupt conduct ngakna Jalan biu hari hojik makatana sana bagi pau lobis sana bagi pau pizari Kuntra Suba State Level Sepak Takraw Championship ki Men and Women ki title Manipur Police Sports Club Team and Lokre Walang Manipur Sepak Takraw Association na sinduna Bal Bhavan Kumalapa Indoor Stadium da nupigi taruk
amadi nupagi team taragani thona saru yaduna satarkiba kunthra suba state level men's and women's sepak takraw championship ngasi losin kibini losin gi thoromda hangang kendra gi MLA N Biren All Manipur sepak takraw association gi president KS Dorendro Hana Manipur Athletic Association gi member orama Mega Chandrasu thoroma pusing on saru yaki nupi masagi league round gi sanam loibada Manipur Police Sports Club team ena point tara phangduna winner oikre imsuk tim B hangang na point nipan phangduna ni suba Manipur Police Sports Club tim B na point taruk phangduna suba taki ngasi sana ki baru nupa masagi match ta Manipur Police Sports Club tim ena imsuk tim A bu point kun mathoi tara mapal kun mathoi tara mapal set ani suna da maiti piduna champion oiki suba position ni sana ki bada Manipur Police Sports Club tim B na Manipur Police Sports Club tim C bu set ani suna da maiti piki Mapan Super State League King ngasi sana kiba match ani mag draw satkre All Manipur Football Association sinduna impal ki mapal kang jebungda khumuksam joy kisna sponsor tawduna Manipur ki masak nairaba team taraga ni thone saru yaduna sathariba Mapan Super State League King ngasi sana kiba ahan match ta klasa keno amadi nako nambul mapal goal amamam sanudra draw satki klasa keno ki goal adu S samanandana ahan mahap ki api matam gi half a minute amasat padasan ki adu nako nambul mapal goal aduna S bines na ani subahap ki humudra ni thoisa per minute tasan ki ani suba match ki sana ki badana trupu nambol amadi draw ko ketel goal amata sana bangam dana draw satkre hayeng ahan background da nisa thamai ban amadi USA Kurai sanagani ani suba match ta Manipur Police Sports Club amadi Neroka sangak pam sanagani Rajiv Gandhi Khel Avian Scheme ki makhada district mapan ki sanaro lising amarom na saru yaduna Kumala Park Sports Complex ki main stadium da satar ki ba state level women sports competition European sports ki director N Ashok Kumar na thormapu oiduna lotion kre sports competition asida Imphal East district na point kuntrang mapan phangduna champion oiki Imphal West district na point kun gamaga aduga Tawal district na point kun phangduna runners up amasung second runners up takre nasi aro bani ki pangto ki basketball ki masana da Imphal East na Imphal West po maiti ba peki adu winner wa bangam ki awu subab mafam gi sana ki bada Bisnupur na Chandel bu maiti ba peki volleyball masana da Bisnupur district na Imphal East district po set on suno da maiti ba pidno winner oikre awu su police ni sana ki bada na Senapati district na Ukul district po set ani suno da maiti ba peki handball masana da Imphal East district na Thomal district po goal tara trop mani da maiti ba peki adu winner wa bangam ki awu su police ni sana ki bada na Surasapur district na Imphal West district po goal tara ni pantara da maiti ba peki oki masana da Imphal West district na Imphal East district po penalty da goal ani amada maiti ba pidno winner oikre oku masana da Imphal East district asina Thomal district po maiti ba pidno winner oikre awu su position da Chandel takre kabadi masana da Bisnupur district na Imphal East po maiti ba pidno winner oikre awu su position da Thomal district na takre Kesamtu Kendra Kangkut na Thangmaiban Kendra Kangkut pumaiti papiduna tournament ki mapu wabangam kre Baznat Kang Association sinduna Sagolban Nepramen Jor Kangsanda Kangkut Taragan Matuna Saru Yaduna Satariba Om Suba M Ibuyama Amadi Puinabati Memorial League Kam Knockout Kendra Wise Kang Tournament ngasi Lotion kre Lotion ki thoramda Imphal East ki DC Mongza Muzoli Amadi Agriculture ki Deputy Secretary W Chandra Kumar thorma pusing oiki ngasi sana ki baru ba match ta Kesamtu Kendra Kangkut na Thangmaiban Kendra Kangkut pu Panjal Taraga Taruk taraga mangada kaptura maiti ba piki winner oiraba amadi runners up taraba team sinda thorma pusna selgi mana amadi trophy pidro ikai kumna ba utki Singmitami Unity and Development Committee Kerau Kendra Sports Committee Arab Tinasunduna Arab Tililong Mapal Kangze Bungda Satariba Mari Suba Kerau Kendra Unity Football Tournament ging sana ki match da TFC na ariba kuman kwak babu goal tarit anida AYSLC team A na AYSTC goal club asibu goal mari amada mai tiba piki LUFC na SMDC bu goal mari homda
amadi PRNC na WCYC bu goal mari amada bai tiba pikre Impal West District Football Association na sindra malum gi YWC ground da tim taraga matuna saru yaduna sathariba kun matu suba El Sangita Devi Memorial First Division Football League Tournament ki ngisi sana ki ba han match ta KKYDA awang jirina ISNSC horibi bu goal ani sunu da mai tiba piki ani suba match ki sana ki ba Sagol Ban United na wapha wangoi bu goal on sunu da mai tiba pikre Biozet amadi Alex na ahan ba Thobal District Open Badminton ki title lokre yari po cable TV network na sinuna thas ki tang tariet tagina pangto kiba tim kun gamarina group taruk thok na khaiduk tuna Faudel multi-purpose committee holder satri kiba first Thobal District Open Badminton Championship na siloshin kre loshin magi toram da MI amadi IPR ki parliamentary secretary K.M. Gasandra all yari po United Club Organization ki President Dr. M. Rajendra Yaripok Municipal Council Ward number Mapan ki Councilor T.S. Nokul Ward number 13 ki Councilor S.M. Ningthem na saruk yaki Nasi sana ki ba ke POZ amadi ke Alex ki jurana ke Bikram amadi ke Robertson ki jurabu set ani amadi maiti bidon champions oi bangam ki bani mai paklaba sanuru sindalopal sing tara amadi irana saptaba timda lopal simanga piduna kushnaki Manipur Mountaineering and Trekking Association is in the Minithon to Liba, MMT complex ta, Sano Tara Tarit Nasr Yaduna, Nesdagi Trato Suba Manipur level sports climbing selection competition Pantokre, Thomas the Hana MMT Secretary Oramba, as Zutian Mangang, National Climber, War Susan, MMT Zone Secretary Everesta, Priam Samana, Thoma Pusing Oki, Sub Junior category the Pantokiba. Lit climbing panel da RK Florence Anun Ahanba Anaharina Ayep Pamna Ani Subatakre, Nupa Masagi Panto Kibadana, Magam Singing Ba, Sanim Saikom, Puyamsa Himalayana, Ahanba, Ani Suba, Amadi Om Subatakre, Junior Girls Panto Kibada, Tazo Seram, Amadi, Media Kangol on Ahanba, Ani Subatakre, Nupa Masagi Panto Kibada, Y Prem, Lamjan Mapur Sabam, Okram Bikas, Amadi Marangtem, Somokantaramoko Umtam Takre, Men's Open Gipanto Kibadana, K. Surjit, Lusikas Ningombam, Ice Umana Ahanba, Ani Suba, Amadi Om Subatakre, Junior Girls ki bouldering da Taza Seram amadi media kangosum ahan amadi ni subatakre Nupama sagi pangtok beda Lansian Mapur Sabam amadi Jubimbam Prem ahan amadi ni subatakre Men's Open ni pangtok kibana Case Rosit amadi MHS na ahan ba amadi ni subatakre Junior Boys Speed Events ta Y Prem o Bikas PS Lansian mana mangkok matang sina takre Nupi masagi pangtok kibana Taza Seram amadi media kangosum na ahan ani subatakre Men's Open da Case Rosit and Rusikas amadi MHS na ahan ani subatakre competition asidagi khalaba sanru singna thans ki tang kontra dagi November ama phawam pagwati da pangtok toriba tratur suban no is zone sports climbing competition da Manipur ki team ni mo chanduna saru yarugani hari hauzai Nasinong magi wakiba ay nga sagi pau pizari ICAR lampil pati ki pangma pau gi matungina nga sagi khwadi ki sakiba si Celsius degree kuntra dasmik anini khwadi ki ingmana Celsius degree kunga dasmik mari waki nung sita yaw bisimal ki sanga yukta chada mari fudraga manga waki adugo nung til gi matamda chada hum fudraga humdoi waki nung ju ki sang millimeter taramatoi dasmik hum waki Hausa Losila pada maru iba pau amakan epizari. Sangai Festival mamangda sanjentong sabolution gini Highness Minister amadi Works Minister na pangdo krabasu. Hausa Losila pipa masida di Sangai Festival mamangda lusun mangam gini hai bagi taza balaitri. Manipur bu art and culture amadi sports na malyam da masak tai hajar basu manapi ba masung ikai kumna baut pada sports khakta ta sathamana art ki lam thadok nungwa phawri haina national awardee makumani moksama na pangdo kre. Amadi Kuntra Subha State Level Sepak Takraw Championship ki Men and Women ki title Manipur Police Sports Club Team A na lokre. ISTV pau miyeng tabiri basing amo kana kurum zari.